Ningai chaubi Ningol shingi Ningai da Khang bangam halale Ningol shinga Ngai ngam da na ngai rakpa Ningol shinga Ngai ngam da na ngai rakpa Kumon sige Ningol Chakouba Kumon sige Ningol Chakouba Ningai chaubi Ningol shingi Ningai da Don't say anything. Kam fazare mission is Last name is first year biochem honors Labandli. I came Haiti. I'm all the salad meeting. I'm told it. Why you know that? Actually, book salad me. Pakumpa me. Ada Sarah Nicosia, Nahara Nico. I'm from Churchandpur. I really love Manipur culture. Oh yeah, you. Okay, we will enjoy together. Okay. I'm in Azanta Friday. I sent Dominic sociology the third year. Chakouba se ai chahi home sure ba yaw phang da ba adum yaw tang yaw di phang di dam khan bane do nga si yaw phang e yam nuai ko nungai am sem sakse Same this as Chakouba. sei sa di nong Chakouba de nong loi ta ne Nong zan je ba. Soi nungai je nan nungai du Same so time pe di sa je nang ngai bu thokoi. nong ni nge Camera yaw du sakke da na. ya re Ya re si camera du sakke. sem tang yaw na to ya take the call Ya adu khas ya. mi yaw ni ek na bani nang se ai ki su ek na bani nang se mahung amagi damata ya re ke Okay, nungai ja. asa ye Ai ming am da haji. Bimola. Ke koi jam bimola koi. se am bang se mati ama line amani do jung si di ko akoi piba jing kan bi ga Chakouba gi ne. Aigi punsi nangi punsi aigini mutlaroi kaidau no shankava machuni sadam lepsa ai ko Thank you mama. Where ko ba ko? Aga mama da phau bu su haibiyo. I mean Kiran, Motinagar, like I housewife, I did a shoot with by Shai Haiti, I know Sanglata, the way in camera. adu pa me Casting and I see a Manipur, Chakouba, Misila, Chakouba, Popatragasu, then in a Naku with the Union guitar of Tagi, Yam Nungaibra, Fogay, and the Takatu, Takatari, Hana, Matang Yam, Smina Matang Chakouba, to continue Togo oil. I say lime crab, they Ming Mika way. Mama has it come up to me, brother. I thought this. Ada mama ngasi kai phaubi ni Chakouba. Tasing bagi di ai se isa no pi mo yum pala na to silai ba ko ngasi je Chakouba ni se isa Chakouba thado ga wow isa ko ba satra mayam na Chakoubi ba se langnin man kita na lai isa ka se kong de kai akoi mai pa e kai noi da akoi Shillong lai ba su sahi kuntra hen jare ko ada Manipur ki Chakouba je ai yaw ba pa phang de ba tasing na have the yaw ja rak de ba ko ado dei se isa ne ko ba sa harau man gi da na ngasi je isa ko do ba khado ga lak jari ni yam nungai jare Manipur de Chakouba ja tat rat la sida ka ro ba se asi na nungai ja ni maji dong ba gai ba da ko Shillong ga ju pho thot na da nungai
ꯃꯃꯥꯒꯤ ꯑꯍꯩꯕ ꯏꯁꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯛꯇꯤꯡꯅ ꯗꯥꯏꯂꯣꯒ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯒꯦꯀꯣ ꯑꯦꯛꯇꯤꯡꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯦꯛꯇꯤꯡꯒ ꯂꯣꯏꯅꯅ ꯑꯦꯗꯚꯥꯏꯁ ꯃꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯀ ꯑꯩꯈꯣꯏꯒꯤ ꯁꯤꯃꯥꯒꯤ ꯇꯥꯏ ꯑꯦꯛꯇꯤꯡ ꯂꯣꯏꯅꯅ ꯑꯗꯨꯗꯤ ꯆꯩꯔꯣꯔ ꯌꯥꯏ ꯑꯩꯈꯣꯏ ꯄꯤꯒ ꯇꯥꯒꯩ ꯈꯥꯡꯒꯦ ꯑꯗꯣ ꯅꯣꯏ ꯂꯥꯏꯔꯤꯛꯀꯗꯤ ꯄꯥꯗ꯭ꯔꯣ ꯅꯣꯏ ꯂꯥꯏꯔꯤꯛꯀ ꯐꯖꯅ ꯄꯥꯗꯅꯅꯦ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯧꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯤꯡ ꯂꯥꯎꯋꯦ ꯀꯟꯅ ꯃꯤ ꯑꯣꯏꯌꯨ ꯑꯣꯐꯤꯁꯔ ꯑꯣꯏꯌꯨ ꯃꯤ ꯁꯣꯟꯗ ꯇꯧꯔꯨꯕ ꯑꯃ ꯍꯌꯦꯡꯋꯥꯏ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯧꯋꯦ ꯅꯨꯡꯉꯥꯏꯕꯣꯏꯅ ꯅꯤꯅꯦꯒꯤ ꯑꯄꯥꯝꯕ ꯏꯁꯩꯁꯤꯗꯤꯀꯣ ꯌꯥꯝ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯛꯄꯁꯦ ꯍꯩꯇꯦ ꯃꯩꯇꯩꯔꯣꯟꯒꯤ ꯁꯛꯇꯣꯏꯅꯦꯕꯀꯣ ꯑꯇꯩ ꯖꯥꯠꯇꯕ ꯌꯥꯏ ꯑꯩꯗꯤ ꯑꯁꯥꯃꯤꯁ ꯁꯛꯀꯦ ꯑꯁꯥꯃꯤꯁ ꯑꯝꯐꯥꯎ ꯇꯥꯗ꯭ꯔꯤ Bohagotei kopate ipai kopau pulni bolo Bohagotei kopate ipai kopau pulni bolo kopau pulni bolo Duri muri pa bolo toi jote na saba Duri muri pa bolo toi jote na saba यार 아트라 하는데 미닝시 하이버지고 보하고데 이 하이디 그노기 타세고 메라 타기 그노 하이바 보하고데 이 고바데 이바이 어시 한다기 메라 타시부 그리 하이다 라이박 파바 하이다레고 라이박 파바 누가이바 타니 시 하이버네바 아도 마카이노시나 닝원시나 ям 탑 레이버니나 거 할락 ꯆꯠꯄꯁꯦ ꯉꯝꯗꯕꯅꯤ나 ꯑꯗꯨ ꯂꯥꯏꯕꯛ ꯐꯔꯁꯨ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯛ ꯐꯔꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯄꯥꯃꯛꯇ ꯆꯠꯄ ꯐꯪꯗꯕꯅꯤꯅ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯔꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯆꯠꯄ ꯐꯪꯗꯕꯅꯤ나 ꯑꯗꯨꯅ ꯋꯥꯈꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯪꯏ ꯏꯅꯥꯒꯨꯝꯕꯗ ꯑꯣꯏꯔꯝꯃꯗꯤ ꯌꯨꯝ ꯏꯄꯥꯝꯁꯦ ꯅꯛꯅ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯤ ꯋꯥꯔꯤ ꯑꯁꯤꯅꯤ ꯑꯁꯥꯃꯤꯁꯀꯤꯁꯨ ꯍꯟꯗꯛ ꯃꯣꯏ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯁꯨꯝ ꯇꯧꯅꯩꯌꯦꯕꯀꯣ ꯁꯛꯄ ꯏꯁꯩꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯑꯩ ꯇꯤꯀꯦꯟꯗꯖꯤ ꯇꯃꯥꯏ ꯄꯥꯛꯄꯦꯅ ꯁꯥꯒꯦꯀꯣ ꯑꯗꯨꯗꯁꯨ ꯑꯩ ꯑꯦꯋꯥꯔꯗ ꯐꯪꯈꯤ ꯑꯞꯁꯔꯥ ꯐꯤल्म ꯀꯩꯅꯣꯒꯤ ꯀꯦꯁꯦꯠ ꯑꯃ ꯑꯩꯒꯤ ꯑꯗꯨꯒꯁꯨ ꯑꯩ ꯑꯦꯜꯕꯝ ꯀꯨꯝꯖꯔꯛꯏꯀꯣ ꯑꯗꯣ ꯑꯩ ꯁꯨꯝꯕꯁꯦ ꯀꯌꯥ ꯌꯥꯝ ꯄꯥꯝꯈꯤꯑꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝꯕ ꯈꯣꯡꯊꯥꯡꯗꯤ ꯊꯥꯡꯈꯤꯗ꯭ꯔꯦ ꯌꯨꯝ ꯄꯥꯜꯂꯒ ꯑꯄꯥꯝꯕ ꯀꯩꯅꯣ ꯊꯥꯗꯣꯛꯏꯁꯦ ꯃꯔꯝꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯊꯤꯡꯕꯕꯨꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯄꯥꯝꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯨꯝꯅꯤꯡꯉꯦꯕꯀꯣ ꯖꯍ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩ ꯆꯥꯟꯅꯖꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯀꯨꯝꯅꯤꯡꯕ ꯑꯃ ꯂꯩꯔ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯦ ꯃꯤꯅꯣꯛ ꯑꯃꯨꯛ ꯆꯪꯉꯛꯀꯗ꯭ꯔꯥ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯉꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯒꯤꯀꯣ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯑꯩꯅ ꯈꯣꯡꯁꯦ ꯊꯥꯡꯖꯟꯗꯕꯅꯦ ꯏꯃꯥ ꯅꯁꯥ ꯂꯥꯛꯂꯦ ꯏꯃꯥ ꯉꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯃꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯅ ꯅꯆꯥꯅꯨꯄꯤ ꯂꯥꯛꯂꯦꯅꯦ ꯏꯃꯥ ꯅꯆꯥꯅꯨꯄꯤꯕꯨ ꯑꯣꯛꯄ ꯂꯥꯛꯄꯤꯔꯣ ꯏꯃꯥ ꯀꯗꯥꯏꯅꯣ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ 이마보 가리기노 통하나시다 마삼마나 이파 아두나 이람 리바 피바 마시부 이마 나살라이 하이바시부 나사부 강위드라브라네 이마 야잖아 와우 ꯍꯣꯏ ꯏꯆꯥ ꯃꯌꯥꯝꯅ ꯀꯧꯗꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯌꯨꯝꯁꯤꯡꯁꯤꯅꯤ ꯃꯃꯥꯏ ꯂꯩꯐꯝꯁꯦ ꯀꯥꯏꯗꯩꯅꯣ ꯊꯥꯡꯃꯩꯕꯟꯗꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯝ ꯏꯆꯥ ꯃꯌꯥꯝ ꯁꯤꯟꯕꯁꯦ ꯑꯗꯨ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯟꯕꯁꯦ ꯄꯦꯟꯕꯤꯗꯕ꯭ꯔꯥ ꯌꯥꯝ ꯄꯦꯜꯂꯦ ꯄꯤ ꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯅꯤꯀꯣ ꯍꯣꯏ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯝꯗ ꯃꯌꯥꯝ ꯆꯥꯏꯀꯣ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯃꯦ ꯑꯗꯨꯁꯨ ꯏꯆꯥꯈꯩ ꯄꯔꯤꯈꯥ ꯂꯩꯕꯅꯤꯅ ꯆꯠꯇꯕꯀꯣ ꯑꯗꯣ ꯏꯆꯥ ꯃꯌꯥꯝ ꯁꯤꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯏꯆꯥꯈꯩꯁꯨ ꯃꯊꯪꯗꯁꯨ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯣꯏꯌꯨ ꯃꯌꯥꯝ ꯀꯣ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯥꯈꯤꯕ ꯏꯁꯩꯗꯨ ꯀꯔꯤ ꯍꯟꯗꯛ ꯁꯛꯄꯤꯌꯦ ꯃꯃꯥ ꯉꯥꯏꯈꯣ ꯍꯦꯛꯇ ꯆꯠꯈꯤꯅꯨ ꯈꯨꯅꯨꯡꯉꯥꯏꯗꯣ ꯈꯥꯟ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯑꯉꯥꯡ ꯁꯨꯃꯥꯡ ꯂꯤꯂꯥ ꯂꯥꯛꯇ꯭ꯔꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗꯣ ꯑꯩ ꯇꯥꯍꯧꯕ ꯏꯁꯩꯅꯤꯗ ꯅꯨꯄꯥꯁꯤ ꯍꯦꯛꯇ ꯅꯨꯄꯤꯗ ꯁꯛꯂꯞ ꯊꯠꯂꯒ ꯇꯧꯕꯗꯣ ꯅꯨꯡꯁꯤꯅꯕꯁꯦ ꯆꯤꯡꯕ ꯑꯃꯒ ꯂꯩꯌꯦꯕ ꯑꯗ ꯏꯁꯩꯗꯣ ꯗꯪ ꯗꯪ ꯄꯥꯟ
맞다 미안해 그게 그러면 되겠나. 오늘도 핵다 가인데 이거.